ngasi ayuk anganbada kuki khulai paiba singna moreda mafam anida state force ta nongmai amadi bom kapsinduna landarakpada IRB person am leikidre ASI am sokle haire ngasi ayuk pung manga makhairom taba matamda Assam Rifles ki location point KLP gi manakta Sikkim Bengi area da hangba police commando gi posta kuki khulai paiba singna nongmai amadi bom na landarakpada malomdagi W Somorjit Kauba IRB person ama yamna thina sokpadagi leikidre haire mahak senior SP combat nectar Sanjan Bam ki team da attest tawbani haire mafam aduda housing ahen be state force ki team sing moregi atopa post sing dagi changsinduna yamna kanna kapnare housing moregi ward number 7 amadi ward number 9 da akan mamong da kapnare kuki singi maike dagi sniper rifle yauna amadi RPG sizinaduna bomb kapag I haina mafam asta phangba paw amana haire Amaromda More town manungda di Khunai hotel da leiba commando team da bomb kapsilakpada ASI ama soklaba ASI adugi maming Sidat Kawe mahaki maida bomb machet na panbadagi sokpani haire Manipur Lenga ki Home Department ki Commissioner T Ranjitna emergency da sizinanaba helicopter ama numit 8 nigi oina pibinaba Ministry of Home Affairs ki Additional Secretary da se ama thaduna hijackre Cherol asina makha taraduna border town moregi housing leiriba phibam asi yamna sathiba ama oire mafam asida nomai kapnabagi thodok yamna toina thoglagli masina maram oiraga ngasi ayukso ARB gi personal ama leikidre loinana moregi housing leiriba phibam asi amuka hena sokjilakpa yana leiri amasung khanghaudana medical gi emergency lakpa yai loinana security personnel singna nomai maru amadi ahenba force thajilaknaba police department da khanghalakpa leire maramasina Ministry of Home Affairs na helicopter ama numit 8 ni gi oina emergency da sizinanaba ngasi athubada pibiu haiba warol yauba cherol ama thakre haire